वांकी केंद्र की कांग्रेस एमएलए वाई इराबोट एमएलए फमदगी रिजाइन तौदुना बीजेपी दा याउख्रे इराबोट कुंबा मियोइबगी लाइफम कांग्रेस ता लेते ताक्सरबनी हाइना बीजेपी की प्रेसिडेंट बाबानंदना फोंदोख्रे अमदी Sani kuntra nipan suba haikru hidong magi thorong ngasi sagolban bijoy govindagi thangabata pangthokre pausanun pijari Madam Sana Congress MLA Oiduna Minister Kyarak Urakraba Wanki Kendra ki MLA Y Irabot MLA from Amasung Congress ki primary membership ki resign to duna BJP di yaukre maku nitai pachu tekto ba party ki office BJP Manipur Pradesh ki president Babananda Hane ki president TS Sauba Tongzu Kendra ki MLA TS Biswajit Thamiban Kendra ki MLA KS Joy Kisan yauna BJP ki luching ba kyana harau tyamna okre Kurai ahongai da leba MLA ki yumdagi block But level Mahila Morcha Madi Mark Pusokot Miam Galoinana BJP office Papa Kongchat Chatlaba Matunda BJP the Yahweh Haina officer Lilau Tuki. Nintai Patu take the Labour Party office the Hono be Matung in a Mahaku party as the Changlak Ayaba Piba Amasung Tarano Opagi Torum Pang Tuki. Tormaduda President Babanandana Tam Kyarak Mikkel the Mai Paktuna Minister Kyarak Laba Yum Kham Irabot Congress Party Manung the Quiet Puxel Sengba Integrity Labor Madi Matuna Labor Luching Bamani Magna BJP the Changlak Sina Mahakumba Puxel Sengba Mui Bagi Laifam Congress the Lake Habisi Taxerabani Haiki Congress Nasibo the Pari Mazaitra Masi Manunda Karamba policy in the Karamba program Karamba scheme Mutokuna Lai upliftment of Nanava and the Ima events in the Punsigi Yapanava Natraka school Anangi for school Anangi, not the private school Singi Anangi, carry a policy program, carry packet Priya game. Moire Aina Maramata Haizer, Moira University Engineering Sale Mayam, Punjala, IFCD, PhD, PWD Mayam, Punjala, Moire Achowa Engineering Sale Ma, Pontuka, Moitika, Lele, Sakara. State Election Management Committee की conveners ओरिबा हानगी President TS Saubana करी की दमक तमियाम न Congress पामना दबनो अमरी मतौ करम न state सिदा BJP की सरकार लाकदगी हाइबगी मतंग दा वाफम क्या सूथम के आई खोइना हाइजन बनते Congress Party मसखाना हाइजरे कनाना भाई प्रेसिडेंट ओरिबा यांगलेन छरुइना spokesperson जुइना लेरिबा सिरि बिरेन नंगरां हाइ खरेने Congress Party Apaba Basni Garini Achobo Basni Mashina Tori but Diver and Soida Mita E Naro Mayam Takare Nupi Mayam Takare Hypergate Tadikarino Congress Party the Yaurba Driver Sikanano Head of the state Sinatra Punamak Singado Madu Yadi Siri Yumkham Irawon Manipur की political scenario दा political heavyweight अमने आना लोगना बदलना तना कांग्रेस की वजह senior leader अमसु वो इबिरिबा वाई इराबोना कांग्रेस पार्टी थादो हमदना बीजेपी दे चंगी बाहाय बसे यामना चाव वहंग अम ओइरे ngarang maktada कांग्रेस के spokesperson सु ओइबिरिबा MLA N बिरेन मसा मंगना लुचिंगबा सिनिंगबगी वाफम फोंदोखिबा सिना ओ क्रम इबो विना लुचिंगबा कांग्रेस गवर्नमेंट असिगी leadership असे यामना चावना अखोगी पेनदबल लेरबरा हाइबसे अचौबो वहंग अमा ओइना हौजि चोंथोरकपद नतना कांग्रेस पार्टी असे मचे थोंना कारकप याबगी ओइथोकपसु हौजि ओइरिबा फिबम मसिना अदुमक ताक्सरबा वाफमने लालिबा था खरसि मनुंगदा मणिपुरी पॉलिटिकल सिनेरियोदा करी अहोम लाकदगे हाइबदगी मियामना गाइबिखिबा तारे अजित शर्मा गलोनेना पौगदमजेबा थियाम रंजन खुराय अहोंगै इम्फाल चैरकसिदा वांखै BCC के PCC member ओइरिबा वाई इराबोट INC membership teki chahi taru khuduk teki tanthok la hari amaromda nauria pakhanglakpa kendra ki MLA oiba RK Anandbu nauria pakhanglakpa kendra ki PCC member oina hapkre iram siga mari lenana secretary administration SGT na order mathokre MLA Y Irabot ki MPCC primary membership teki tokserge habigi cherol wangkai block Congress committee ki vice president thodam ibo pisan na luching ba mehut kangbu amana ngase yuk
pung taramatoi minute kunrom chatpamatamda General Secretary Vidyapati Sanjamda Kusinaki Vice President Ibo Pisana Kendra Sida Congress ki MLA ani leibagi mahungda achan miran nai bathawung kya chatharakpadagi miyamna MLA bu Congress taki resign tongnabu warep lorba matungda ngasi chairman si pisin kibani haiki organization amasung government na aikhoi ki kendra sida MLA ani leibagi bhabda कारबे MLA से कुछ पुंजन बीरगा हमन संपूर्ण बगी फिल्म दे लाए मर्दा प्रजा सिंह ने यारक तरदना मिस्टर इराबो यू बेटर टू रिजाइन फ्रॉम द कांग्रेस ना अकन म खोलो लात्रा आई कोई रिजाइन तौदबा याददना अकोई रिजाइन तौरब हाई रिविसिंग से आई प्रजा न हुपतना लागा मयुमदा नंग नत्रबदी रिजाइन तौदरबदी you will be na tungna yam akai oigeni haiduna ko yaraduna mayam praja gi lebnari wari duna akoi ngasi akoi resign to jabani Amarumda why irabot MLA from the resign to the haibagi aiba cherol amasu assembly da pisalakre hari magi from thadopagi cherol du haujumaki de speaker na ayaba pibagi pau fangdre Sani kuntra nipan suba haikru hidong bagi thorong ngasi sagolban bijoy govindagi thangaba tapang thokre Ningtau paling edi matam dagi pangtuk tu nalakpa haikru hidong ba masung pian hitata hiang tanabagi kumai hauna bimatungina Sri Sri Govinda license dagi Sri Bijoy Govinda Rasesuri lengsil laga pung isega konana article amatungda hiang tanabagi thorum chetaki Nasige tengmai lepa mabudu mantri lekai di oina mega amadi tera amudon akam lekai di chongtham tombida oiki thorum nasiga mari lenana sagolban kendra ki MLA RK Imo MLA Karam Thamarjit MLA Ichan Amadi MLA Jamhelung Pamaisu Thormaduda Saryaki MLA RK Mona Ningto Hakatagi and Si Pavleptana Satarglibakumai Asina Lebak Nungaya Fana Bapanba Pangtopakumai ni Bijoy Govinda Complex Soci Ministry of Tourism the Centang Makada Sambat Hanaba Ahamatanka Kioina Senpam Kai Taragle Atubamatanda Tabak Horagani Hauzik Ladiba Lysing of Sumasik Akovedaning Tizana Samjin Sajilagani Haiki Govindagi Tanga Patsida Haikru Idongba 1779 dagi chani ga kontrain pan suba sugumba aikui dongbagi thorom si pangtok paninga sigisi akoi gi ibudo nongpok lei khomba haidana mayamna su ananta sai haidna kangnari bisi matamduda Bagachandra Maharaj ki matamduda mahak namasi hogdom bani aduda madudagi thangna na ngasi baw leptana adu masigi thorom si pangtok tana mayamda sugumba festival ama aphaba paujenma piba oina Mayamgi Apava Porapada, Achova Mateng, Mapang, Bahai, Matamdagi, Lakanga Sibo, Lep, Pangtopa, Adugumba, I quit Umbagi Torums in a second. Lujimbakiana, border town More the Lady Bafamung Yankai Labor More Hospital, Gifibam, Pagatanaba, Karakana Yansin Trabasu, Housing Hospital, Wadapakia, Labadagi Miana, Anna Lang, but the Chown Kudung Chataba Mayognare. Operation Theatre Gate, Punkumari Bay, Pangangadabadu, Housing Makiti, Oina, Pangan Hospital Sida water supply gi singhangdri X-ray machine ani leibagi manungda achoba machine yakidaba chahi taruglom chure mai gi step up machine yakidaba na maram oiduna ayuk nungthilda X-ray machine macha asisu season bangamde numidang pung taruki matungda natrabadi season naba yadaba maramna anaba sing X-ray lobagi tangai phadaba laklabadi yumthangnaba Myanmar gi Tamu Hospital da chatuna launari Hospital asigi changpham gi lambi asisu nongju tha matamda Pibum Sopana Anava Singpurapada, Town of Kudung Chataba Mayognare, Marilena Kudimagna, Hospital Sigi Hosik or the Pibum, Yangsin Biduna, Awara passing a sea, Mensin View Haina, owning Singsilagli. Listening any soon, Matarum do the Pangtokiba Police Constable DPC candidates in Kaisampat Labazum Lekaida, Sangselekba, Chara Henbagi Kongzang Nasinamit Hunisukre, Amarumda, Mute Marina Sapa Kangbu Amana, Governor Unaduna Hiramasida Yangsin Binaba, Taksin Kre Hari. Lubasigi Secretary L. Nandakisona, Tomi Tarupna Chara Helakunamit Humi Suzilaka, Maram Namakuga, Sangipibam, Soksilakle, Sarkana Lup Asigi Tomisingi Waka Tabidana Labasi Pende, Governor da Lady Bawatu Yangsin Binaba Taksin Magalona, Atubamatanda, Yangsilagani Habit Hazaba, Pirakle Hari. Dabi athu madam da pangalu haiba dabi ja lepalai tunu khonjing jingjing gi gane adugi mathakta ngasi governor thamako wafam da akoida Manipuri sakagi mathakta dabi makhara lakhotani haiba khode thajaba kaya masu thamaki Amarumda
Chara henbagi khongjang changsilba makoi taruki manungda mioi marigi phibam lusilapdagi Red Cross Society na pukhatuna Jenims da laikana khre hari Furup amagi lejariba nat ki chanabi aduna furup adugi chawkhatpagi mami taklibani haina Commerce and Industries Minister Govindas Konthojamna phongdokre Maring Marnorop Infal na Sinduna Chingmerongda Laiba Tribal Research Institute ki hold pangthokpa Freshers cum Cultural Meet ki thoramda Minister na wapamasi phongdokibani thoramadda Health Minister DK Kurungtha Minister Oramba Morung Mangkunga Chandel ki ADC member sing KSO Mutsugi Luchingmukyasu Sargaki Jagoi sei kya galoina na pangthokiba thoramadda Minister na makhatharaduna aikhoigi lejariba nat chanabi amadi saktam gi mahut nongchuklomdagi lakba Nat chanabi singa mahut sinba yaroi Mini India ne hainariba state asida tangdu laita ba masung apun bagi saktam purakta bapanabada Maring Marnop Infal na achoba thodang lauduna mamangai digi leraglaba apun bagi saktam kaidana ba honaminasi haiki aduna ina naharon singa ina hajani padi at the end of the day akoi kali da bani akoi pulsing mani tongan tabana kan me yaroi ullaga akoi kan da bani aduna ina sige freshers come cultural meet asida ina hajani padi aigi sakatba aigi next generation na khanglo da basi aigi lajani ba culture sing ngak na thamaba aigi tradition sing ngak na thamaba adu khakada aigi civilization to mi sita kadalne Zen Hospital ki campus ta famliba canteen yanakiba agreement gi matam loidringaida hongdokna bangasi khangaudana Jenims ki director professor Lystrom Daben na aiba che pirakle hari canteen adu chalaiba lalamung makhong de Lystrom Kishore jina paumi sunu phongdokibada magna canteen si Zen Hospital oiringai lisingani supna manga dagi phamlakkibani hari Matamaduda hospital ki medical superintendent Dr. Motilal ga lisingani supna kun phawba phamnanaba agreement inabalaki madugi matungda Jenims olaklaba matungda nauna amuk fresh ta apply tawrakna bakhangalakpadagi lisingani supna taramathoi gi July gi tang tarukta matumdugi medical superintendent ga chahi taramanga makhata na magna phamnanaba agreement sign tawnaki hauzik phamliba canteen si mak masana lupa lak taramanga lising yang khaini thoi hena changna sa kiba building ni Senpam Asiso Hospital Authority da handok pinaba haiduna matamatam gi director singda ibache piduna laki loinana legal notice power thaki balai kre ngasi pawba hotel phambagi hospital authority da thipam thokpa senpam thiduna lakri adubu ngasi ikhang khanguduna Jenims ki director gi site ki canteen si numit mangani gi manungda thadokadabani haina ibache pirakhi hari ibache rol manungda chi asi phangba numit mangani gi manungda canteen khudakta thadokadabani haina palli adubu Aiba cherol asi haukiba September gitang tareta thokiba order ni asigumba niyum chumdaba director gi thawng asi pen de haina phongdorakli Karamba agreement no hujik director sahib na pambiri sina Brahmada iruba agreement la Manipurda maga inabe agreement sidi India manung de inabe sidi channa daba jala Jenims manung da masi amna mawong ta daba magi wangang sangang khongdong ge inabe kaino dudi mana nong mayum da koga agreement dudi channa ba yaru hai kanagi inaru do noi khangdre 15,52,636 lady ai haki pesa phangninga sigi manung sida mana adudi udraga mahoi gi pesa si kanada thiru godoino sigi building sa isana saba building sida amu aina kanada no thido pesa se kari gino lamgi oibra pesa se building sida ai gi ne ai gi pesa di pithoktri Manipur ki governor Dr. Nazma Heptullah na Manipur miyam maruina Muslim Islinau singda Idul Juha gi yai papauzel pirakli kathopagi festival asina aikhogi khenaba khudimak kauthonaduna tangdu laitaba wat tapadaba Manipur amagidama punna thabak tominanabagidama warib laurasi hari Amaromda Manipur ki Chief Minister Akrami Bobina Manipur miyam maruina Muslim Islinau singda Idul Juha gi yai papauzel pirakli numit asina nungsinaba thauzal laiba amasung ngakpi bahaiba pauzeladu kunai asigi section khudimakta yawhanduna hena tangdu laitaba amasung sakpata Manipurama oirasanu hairi Deputy Chief Minister Gaikhang amasung Manipurda leiba Muslim Ichidinau singda Idul Juha gi yai papauzel pirakli senglaba numit asiga iroinana chingtam anida tangdu laitaba hena chakhatpa hana sunaba yaudaba nungai yai phaba Manipurama purakpa oirasanu hairi
Speaker Lokeshwar nasu Idul Juha ga mari lenana Manipur miyam maruena Muslim Islamnaw sinda yai proposal pirakli. Rajya Sabha ki MP Haji Abdul Salam na Idul Juha gi yai proposal Manipur miyam da pirakli. Saying labadu minasna nungaiba tangdu laitaba chawkhatpa wat part of state ama oibaga loinana lamdam asida khunda minariba tongan ba furup singi marakta machin manaw oibagi mari hena session hanba oirasanu hairi. All Manipur Muslim Maitai Pangal Welfare Association belong political unified link amadi MS Konasu yai proposal pirakli. Hauzik paugi marakta na ativa break ma tawisi. Masi awang nupoki ahan ba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang nupoki ising sitka yamna chanai. Aikhoina yum sajabada TMT bars asi sizinajai. Saiji TMT bars sengbat sagatpa khudingmak aikhoi gi marup. Irudio Coaching Institute behind Bigger Hotel Wahingbam Laikai. Admission open for CBSE SA2 coaching classes for class 9-10 from 6 October 2016. Second foundation course for CBSE class 12 science from 15 September. Hakchangi labor sorakpadagi producing aktaba hakchang choktarpa tumba chaba yaraktaba khong hanga nungaraktaba singidabak amatta ngaraba upaidi jolib syrup amasu jolib capsule wo changni sinabio. Lengsin Birao, Sarma Opticals BT Road Infalna. Special offer Pijawaga Loinana, Hoduk Chere, Lens Kaptumak Lega the bus game. Scheme Masi Pambi Basina, Isagi Mitkachana fiber lens, Amalibikabani, Aduga, Adomgi Apamba Premama, free the Pijagani. Kudong Chabasi Lobio, Nasimak Lengsin Birao, Sarma Opticals, opposite Johnson School, BT Road Infal. City Hospital Simerongda Dental Branch Hangtok Chere. Miyangi Kudong Chana Widamak, Ayuki Puntaru Makaidagi, Numidang Waram Puntor Makai Fauba, Hangzagani. Mafamasida treatment fee ataba mamalda layeng jabagi kudong saba bijali. Ngasi mafamasida lakbiduna ya layeng bagi kudong saba si Lobby City Hospital Dental Branch Singmairong Infal. Oza Pain Relief Ointment Khwang naba, ok sikpa, tang sikpa, pu naba sing bada sinaba yarba, lipsa pumna puthok saba, Oza. Break matung na mayam mataram noksari. Pantribi Housing Finance Company Limited ki Moirang branch ngasi Moirang Konjengbam Laikai da hangdokre. Branch hangdokpa duda mari lainana Moirang IN Hall da achamathor mamasu pangthoki. Thoromaduda CI College की Principal L Mahendra, Pantribi Housing Finance Company Limited की Chairman कम Managing Director T.S. Hemu Singh, Moirang College की Principal Dr. K. Anand na marueba music muna silbiya ki. T.S. Hemu na Manipur की तंपा की मफम सिंह दसु branch amamam hangtok naba company asina pandam thamle. Company asigi office hanglakpa asina lamdam asigi thabak phangdribana ha singda chauna kana bapiragani haiki. Yung kasa house of the Leramba, yung mga saniwa ki dream the Leraga, dream to reality the convert of the Amdava, adu mo people may amdo, adu ki yung do pantabi housing na, matam sagala kada, matam do da, highly ba respected borrowers and customers issue upgrade organic, pantabi housing na koi da financial assistance, housing or pibi na subsidy rupa lising lagni lising kun go yaw pibi na koi yung sarong abjare han har kuse, matam do da koi Manipur gisu nungai jaba izat pasam adi pangane Hayeng pangthokaduriba Idul Juha kumai ki mangoi dana wangoi kendra ki manung dalaiba palak Muslim oina Muslim wangoi Muslim amadi Paubitek Muslim ki punnamioi lising amarom henmada Khadian Village Industries Board ki Vice Chairman Sagol Sem achaugan ngasi Cheng Longri amadi sel ki mating pangkre Pangbam Jadunasu Idul Juha kamadi lainana wangkem kendra ki Muslim isilinaw singda voter kuding ki Cheng kilo amamam yentokre Kumay asina purup singi marakta nungsi sana pa purup ba ueras nuhari. Idul Juha kamadi lainana kairaw manager inkhol da laiba Bright Star Union asinduna BJP State Executive Member Gopen na miyam da chini yentokre.
Wangkem Kendra gi mirep oina thorak le bahana gi USM President Yumnam Nabachandra nasu Muslim gi yumthong singda chana thangna ba polam sing yan thokre kumai asina phurup kudimak nungsi sana ba purak oira sanu hari Thobal Kendra gi manung da leba Muslim isininaw singdasu BJP Manipur Pradesh ki State Executive Member L Basantana chana thangna ba polam sing khudol tamkre Amaromda ngarang ngarian Muslim khulda Dr. Nimai Chanluang gi miyoisina Idul Zuha kamadi lenana yelamba thau amadi chini miyamna hairuk tuna manghan kre ngarian awang lekai makha lekai amadi ching lekai gi committee ahumna mamang digi hona hauji local MLA oriba Syam Kumar bu sagatuna lakpu maramna kanaguma amatagi mateng laudaba haina phireb lauduna lakpuni hari koi Dr. Nimai Chanluang da pot piroi da seng bo oibana koi taseng na mahaki asa thaksi ba hang pi ba pochei sing asi season ba pam da na maram ore harga aikoina aikogi yen birami ba sini naw sing adu da aikoina moi da pochei si lo birana ba da ningsingre ningsingba matam da haiba mioi sing asi na pochei si lo laktre lo lakta ba na maram ore harga aikoina moi ni yen biram ba pochei sing asi hoji haidoga aikoina manghan gi ba du ya manghan gi ba du aikogi ngarian khungangi committee ahumna mot amatata yanare maram maduna makha tarakpada akhoi honorable MLA ti Syam Kumar asi akhoi mot amatata sawachare haiba wafamji akhoi thamjaningi Kaksing Kendra da lairiba CPI sogot pamioi taranipan amasung BJP Kaksing Municipal Council Ward Member ani ngasi Congress yaukre Makoi Butaram Opagi Torama Kaksing Ketel the Labour Block Congress Committee Office to Pang Tokre, Toramanduda, MLA Y. Surichandra, Block Committee President, Katri Ibol, Kaksing Municipal Council Chairperson M. Ina Kunbi Amasung, Congress Ki Councillors in Susurga K. All Manipur Nupi Maruna Sinduna, Langak Lon the Nupi Todang, Hibus the Nomagi Seminar among us Manipur Press Kata Pang Tokre, Toramanduda, Ka Manipur College Hanagi. President Sana Hanbe, Nupi Maruki, President M. Sakisu Surgyaki, Professor KSS Bimolana, Moderator Oiduna Pangtokiba Seminar Aduda, DM College Ge Hanagi Principal Dr. T.S. Bedamani Amasung Nupi Maruki, President M. Sakina, Zananeta Irabotki, Lamjing the Manipuri Nupi Singbu, Yakai Halamba Amasung Parliamentary Democracy, the Nupi Reservist Nisik, Kaknanaba Iho Hivasida, Paper Patoki. International Month for Peace. Lising ani sumna tara taruk nga sidagi tera sapim lekta leba Juvenile Club ki multipurpose hall da hokre Juvenile Club amadi World Vision India Imphal West area na asigumba thorum sida club ki president CID ki additional ASP RK Khomdon changangai jila parishad ki member oiramba M Parisna sapam lekai gram panchayat ki pradhan A Bisurjit World Vision India Imphal West ki manager Dr. Salimi Tarausu Selga ki Isane sabu thabuk pizza duna sentrok lambi lehenna bagi pandamda potato chip amadi popcorn sembagi matangda nomagi oiba awareness thoramama Segmizing Gram Panchayat ki office to pangthokre United Food Production Company Limited Kaksing amadi Grazen Lamphel Part amadi Segmizing Gram Panchayat na district asigi lomi singu sufam nofam patlandana bachuja ki pothok amadi singju pal na chingba thaduna sentrok lambi lehenna bagi pandamda thoramsi pangthokpani Lebna Mahiro Chimbu Ladik Tambigadaba Kumbi Kendra Manung Chanda Saiton Gram Panchayat Ki Lamjing Mera Coaching Center Kendra Gi MLAS Bilan Hangdokre Class 7 Ki Class 10 Power the Riba Mahiro Chimbu Science Social Science Mathematics Samadi English Subject Coaching Pigidori BJP Manipur Pradesh Ki Active Member Thoksom Romeo Nasinduna Hingang Kendra Gi Laikeng Bamaka Likai Asan Bigai Akham Lairak Amasung Tangkul Avenue da Thasigi Tang Amadigi Hona Hepatitis B gi Ahanba Amasung Ahum Chiba Dose gi Hidak Kap Thokre Punna Mioi Lising Machamapan Hundra Mangaromda Hidak Kap Thokre Hari September gi Tang Amadigi Transport Department Tungan Department Singa Kusana Duna Sangsilekpa Gari Macha Thoba Singa Helmet Uptaba Singi Fine Tibagi Drive Nasi Sumapum Ahumda Chatakre Nipilal Complex Mamang Kangla Park Amadi MBC Mamangda Traffic Police ka Kusam Naduna Helmet Uptabisingi Fine Tibagi Drive Chataki Haujik Samjin Sajanbagi Tabakan Satariba Kanglagi Awang Tangba Tangabat ki Sarukasida Drug Season Nabasingi Laipam Yonpam Oide Haina
Awang Chowkhong Development Club ki President Ramthang Kaisingna phongdokre. Club asina ngasi sathaki drive ta drug saba nupa nupi 16 rom phagatki. Makoidagi number 4 piece kun manga phagatuna mai thaduna mangankre. Ramthang Kaisingna makhatana Thangabat ki saruk asida drug siznaba mioi kya gi mafum oirakpa asi laibuk thibani tungi mirol gi damak khanduna club na lokal ba khongthang asida miyam na mapeng pangbiu haiki. Mundang kung barodigina ayuk kung mga po smay asida moy tilaga lele tukmos dai bo mayam se pagat pangam na ba miyam mari lai na ba mayam na hai ba ACDC club sida ka mateng tawbiu haiduna asi smay na IS ki kutang dia poina smay na mateng ni jagan Moirangdagi wangu kumbi phaunariba state highway oiriba Moirang kumbi lambigi sabal laikai amasung kangsoibi khongbal anigi lonabada leiba culvert semjin bidabadagi ngasi ayuk maira paibi club organization ki mioi kya thortuna thingjinkre. Lanai Security Agency ama oina sangai security service ko ba ama singjamai supermarket manakta hangdokre. Thormasida agency asigi managing director KS Castro na thabak phangdrabana ha singbu thabak pinabagi pandamba agency si hangdokpani Manipur gi lairiba tongan ba private firm singda service pigani haike. Foijing Primary School ki headmistress in charge ODB L Sabitribu masa khangdana atopa mafam amada transfer toba yaningdaba phongdoktuna Young Guidance Club and the Youth Welfare Sports and the Library amadi laikai gi maira paibi amasung school committee na so lonsinduna wakat mifam chathakre. LYS Cement Steel Agency Kwakathel gi kunithoi suba chahi gi thorongga mari lainana kaibi sanapat leiba Yaibiral Chindral Home da Cheng Sak amadi Pirol Singh mateng pangkre thoromaduda agency asigi mapu Laisram Yaima managing partner Ratan Kumanchu Sargyaki Anoba Mayon Kongsat Amakak Sagolban Amudon Akham Lekai gi Mangarak Suba Foundation Dega Mari Lenana Baby Paul Mental Development Home Mongsangge gi staff amadi Mairoi Singa Sakle dama chamina duna Foundation Dega thorom pangthokre. Hauzik miyamma ILP sangsili ba iho asida sarkar na lokali ba thabak thorom singda pendabgi wafam People's Voice ki khuthang da ithai kunudagi ke Gyaneswar Kumana wafam kya thamlakli. Janims da pangthokiba thorom amada Manipur gi lusingba sangnaraba deputy CM ge kham na haiki wafam yalomui kanaba bill asi JC ILP gi maigi degi hairiba deadline September gi tang kun mathoi asi yaudrabasu miyam na buyanarabadi government na matam amata da hekta da house asi recommend tawduna bill asi puthokani haina hairiba wafam asi yamna phajaba wafam orabasu yalomi singbu nuksijaba yalomi singbu kanba pamjaba miyoi singdadi negative sense da oina loridubagi wafam laite maramdi lamda Masi proof kuntragani thoi henbana khundaduna laminerba lamdamni magi apamba amadi aningbagi matungina Manipur sarkar amadi India government ta demand kya tanduna lairiba lamdam amasuni punsinba yadana mana apamba tawningbata tawduna lairiba iramdam Manipur asida yanadi amadi yanaroi khangna praja miyamgi mot logani praja miyamna bu yanarabadi athuba matamda bill asi pass tawgani haiba wafam asidi uttagi haibagum thokani masidi rajniti gi oiba wafamni praja miyamna hajabam thokte Kariguma Tamoisana Sarkana Prajamyamgi Amadi Prupsing Yaifana Kanbiduna Atuba Matamda Yanadriba Nakan Aniasi Yananaba Hanjina Hono Bana Pagani Ningsay Maduna Tradana Rajanti Olajina Bot Comet Nungaina Pungai the Hajin Basidi Mamaida Prajamyam na Horoctona June 18 Gumatodo Amuk Tololo Hania Late. BJP Manipur Pradesh Tamelung District ki booth level meeting amangasi none da pangthokre Mipamaduda MP Pralhat Singh Patel BJP Manipur Pradesh ki Wangangloi RK Ranjan election ki co-convener L Joy Kumar amadi State Secretary Pri Premananda Vice President Adim Panmai Tamelung District ki ADC member Singsu Sargyaki ISTV ki service provider ama oiriba Thobal Mass Cable ki Thobal Laisang Thiamda main line mafam ahum thokna kaktalammadagi network asigi signal pibangam nudre masigi damakta Waro Vidanaba Kangalakli, a Sigma line Kapagi Tabak Matunda Amukana, to Vidanaba Kangalakli. Department of Science and Technology of the Ministry of Human Resource Development Gimakada Baratki, Innovator Tara Kangatpada, Yawakibi, BJP Wangango, Oinam, Indirabu, Opagi Toromama, Nasi, Evento Imoinu Association Kesamtong, Tangzam Laikai Deretna, Sinduna, Bisum, Oinam Laikai da Pangtokre, Tormaduda.
स्टेट वेलफेयर बोर्ड की चेयरपर्सन ओरम्बी सैतबमा सुसरगा की ओइनाम इंदिरा सरकार की थबक फंगद्रबसु सेंट्रोक लंबी लहनबा लारिक लाइसु हेरब नहासिंगदा अनौबा वखल लौसिंग पीबेयाई हाइकी तुंगदा हौरैबा यूथसिंगदा आइना पिजनिंगबा मेसेज दी अखोई इसासी सरकार की थबक तौद्रगसु इरोमदम हिंगजबा याय एज ए आर्टिसन एज ए इनोवेटर एज ए अखोई एंटरप्रेन्योर अखोई से अदुम सरकार की थबक तौद्रजु हिंगबा याय वांगोई केंद्र मिरेप ओइगने हाइरब खुराइजम लोकेन की इलेक्शन ऑफिस मंगसी वांगोई थोंगकोंग कैथेल दा हांगदोक्रे केंद्र सिगी सोथना लेरिब थबक सिंग पाइखनब मिरेप ओइबने हाइना लोकेन फोंदोके लिसिंग चमापन हुंद्रा माथोई बेस की जीपी वुमेन्स कॉलेज साइंस महिरोइसिंग मतमदुगी ओजा सिंग इकाई कुमनब उत्पगी थरममा क्वा कैथेल थियाम लेकाई कम्युनिटी हॉल दा पांगथोक्रे अमरोमदा टीजी हायर सेकेंडरी स्कूल 11 लिसिंग चमापन हुंद्रा मरी बेस साइंस न सुसिंदुना अहुमलक सुबा ओजा की नुमित थोरम कोंगपाल कोंगखाम लेकाई दा पांगथोक्रे मतमदुगी ओजा सिंग दा खुदोल तंबगा लोइनना लेखिद्रबा ओजा सिंग मफमदा इकाई कुमनब उत्के मोइरांग केंद्र की मनुंग चंबा चोंगलाउबी की मतम सांगा सेमजिंदना लेरकलब लबी क्या यूथ कांग्रेस कमिटी मोइरांगना केंद्र की एमएलए पृथ्वी राज की लमजिंग मखादा सेमजिनख्रे लमदमदोंग की मियामना लंबी सेमबीबगीदमक्ता थागतप फोंदोंगनखी नंबोल साबल लेकाई कम्युनिटी हॉल द नोमगी ओइबा नुपीसिंग की पॉलिटिकल मीट मा पांगथोक्रे थरमदुदा बिष्णुपुर डिस्ट्रिक्ट कांग्रेस कमिटी की प्रेसिडेंट एस बुद्धचंद्र नंबोल केंद्र की एमएलए की लोइनबी एन उषा देवी यावना तोंगान तोंगान बमियुई क्याना सुलगा की एन उषा देवीना हाइकिबदा केंद्र सिदा एमएलए ना पाइखलिब चाखो थोरांगदा मियाम पुन्ना मतेंग पांगमिनसी मतौ करमना मियाम की मिहुत ओइरखिबनो हाइबदुसु खमिनसी हाइके ओबीसी मोर्चा बीजेपी मणिपुर प्रदेश की एग्जीक्यूटिव मेंबर तरानिथोई नौना हापग्रे पी फोनी मैटे आरके नोंद्रेन खोम्बा अमदी एल बिरजितना वाइस प्रेसिडेंट ओइना हापग्रे एमडी कियामुद्दीनबु जनरल सेक्रेटरी ओइना खनख्रे मणिपुर स्टेट लीगल सर्विसेज अथॉरिटी की मखादा डिस्ट्रिक्ट लीगल सर्विसेज अथॉरिटी तमेलोंग अमदी तमेलोंग डिस्ट्रिक्ट की एथलेटिक एंड कल्चरल ऑर्गेनाइजेशन सिंधुना नुंगबा सब डिवीजन की जौजांग टेक विलेज द नोमगी ओइबा लीगल अवेयरनेस प्रोग्राम मा पांगथोक्रे थरमदुदा डिस्ट्रिक्ट अदुगी चीफ जुडिशियल मजिस्ट्रेट नौतिनेश्वरी यावना विलेज चीफ अमदी मरी लेनबा ऑफिशियल कियाना सुरगा की प्रजा यामलबा लाइरबा सानिंगाई लेत्रबा अदुगुमलबा अवाबा मीसिंगसे मबुक थननगनी मबुक लाम चाक लामहिलरोय हाइबगी दमक्ता पोरइबे स्कीमसे अखोई स्वाइदा तगी स्टेटिक कंसर्न ओइद्रे मणिपुरदे योरकपसिदेसिदा सेंजौ पाइबा इना खुंबा अदुगा खरा हेन मंगजिन थाबा म्युइसिंगसिना लाइरबगी नम्मादा Kalbar tawre politics hanare natra it is very unfortunate from my side hairaga di base yam laibak ti bane macha lairbi nupi amana atop nupa maga aron mari leinei haina nupi adugi mapurobana young women health organization da wakalak padagi nupi adu pagat ki bagaloinana matik saba ain ko iba thabak lokanaba wakalagani haina organization ki legal advisor ta santi devina palace compound leiba organization ki office to pangthokpa pawmi singa unabada phongdokre हौजिक सानबगी पाउ लबिसे सानबगी पाउ पिजरे सिनागी मकाउ द हनक पांगथोकी बंगारक सुबा मकाउ इंटरनेशनल मार्शल आर्ट्स चैंपियनशिप का ब्रोंज मेडल फंगलखबा कैरक यावाबुंग लेकाई की एमडी जुमा खान ओपगी थोरमा मंगसी कैरक मखा सोशल वेलफेयर क्लब अमदी इरमदम सेमकत सागत पर लुक न सिंधुना कैरक दामनिंग कम्युनिटी हॉल द पांगथोक्रे लाकदुरब डिसेंबर थादा मलेशिया द पांगथोकदब तरेत सुबा मलेशिया इंटरनेशनल मार्शल आर्ट्स चैंपियनशिप तसु इंडिया की महूत सिंगनबा खलकले हरि लाकले बतांग कुलुमदई की कुमंगार फावबा नागपुर द पांगथोकदब कुंतरुक सुबा नुपा मचा अमसुंग 19 सुबा नुपी मचा की सुपर जूनियर आट्या पट्या
चैंपियनशिप ने सरुक यागदबा नुपा मचा तरानिथोइदा एमपीपी यूथ फ्रंट की प्रेसिडेंट पाउनम खाबना खुदुल तंबगी थोरममा होदाम लेरक कम्युनिटी हॉल दा ngasi पांगथोक्रे कर्नाटका की देवनगिरीदा थासगी तांग मापनदगी चथरिबा कुनसुब जूनियर नेशनल चपाक ताक्रो चैंपियनशिप मणिपुर की नुपी मचा की टीम फाइनल चंख्रे ngasi सानकिबा अहानबा सेमीफाइनल मैच दा मणिपुरना उड़ीसाबु सेट अनि सिनो कुमाथोई तरातरे कुमाथोई तरातरुक माइथिबा पिदुना सेमीफाइनल चंखिबनी फाइनल दा असम सानरगनी नुपा मचा की सानकिबा क्वार्टर फाइनल मैच दा मणिपुर ने यूपी बु सेट अनि सिनो कुमाथोई तरातरुक अमदि कुमाथोई तरामापनदा माइथिबा पिदुना सेमीफाइनल चंख्रे सेमीफाइनल दिल्ली गा सानरगनी फाउंडेशन फॉर लिविंग क्यामगई ममांग लेकाई न सिंधुना फुटबॉल ग्राउंड क्यामगई ममांग लेकाई दा सथरिबा अहुम सुबा स्टेट लेवल जननेता हिजम इराबोट निंगसिंग थाबुम ओपन फुटबॉल टूर्नामेंट की ngasi सानकिबा मैच दा YLC ना BPYC बासी खोंगबु गोल निपान अमदा माइथिबा पिक्रे टर्निंग डेवलपमेंट क्लब मयांग लांगजिन सिंधुना चथरिबा टूर्नामेंट की ngasi सानकिबा मैच दा माइबा खुलना मंगाल FC बु गोल अहुम अमदा अमदी PSASO थरोइजमना UDC हौरंग बु गोल अहुम सिनोदा माइथिबा पिक्रे डिस्ट्रिक्ट फुटबॉल एसोसिएशन थौबाल सिंधुना चरांग पाटा चथरिबा सेकंड डिवीजन फुटबॉल लीग की ngasi सानकिबा अहानबा मैच दा ASSA ना YDA बु गोल अहुम अमदा अमदी अनिसुबा मैच दा ISYKSA हाउखा कियामना SYDA अथोकपंबु गोल अनि अमदा माइथिबा पिक्रे मखाताबा सानबगी पाव बोयाई निंगथौजनदगी फंबिगनी ngasi sanabagi makhataba pauda State Football All Manipur Football Association gi miyeng makhada khumukcham ingwasa sing Memorial Trust ni sponsor tawduna Imphal gi mapal kangjebungda state asigi masak narbatim tarani choina saruk yaduna mamang thagi tan kumathoi ki chathariba sahi asigi taramathui suba state league ki ngasi sanakhiba ahan ba match ta Nisha thangmaibanna M khabambu goal ani amada maithiba pikre Nisha thangmaibangi maipapagi goal ani du David Kesi ngaite amadi El Milan na match ki taratruk suba amadi nifumari suba minute chanduna match asi maipakibani maithi orba M khabamgi amatangarba goal adu En Pritam na match ki humputaruk suba minute sanki match asida Nisha thangmaibangi sanaroi O Parmeshwar T Deepak amadi M khabamgi sanaroi S Dinesh amadi Y Singkhaida center referee na yellow card piki Sathariba League asigi anisuba match ki sanakibada Sagolbal United amadi Young Physic Union Lalambung goal amamam chanaduna draw satkre Sagombal United ki goal adu M Priyanandana match ki yankhai mapol suba minute sanki Young Physic Union Lalambung ki goal aduna S Sanjoina match ki kuntare suba minute sankibani match asidasu Young Physic Union Lalambung ki sanaroi L Johnson W Arun Kumar amadi Sagolbal United ki sanaroi M Priyanandada center referee na yellow card piki hayeng match leiroi League asigi mathangi match tha asigi tang 13 gi nungthil pung ani tabada FC Zalen Sadar Hills amadi Neroka Football Club sangaphamga sanagani Hockey Thawal District represent Toriba Residential Academy Sarangpatna Sahi 33 Makhagi Nupi Masagi amadi Sahi 35 Makhagi Nupa Masagi State 11 Zen Hockey Tournament ki champion oikre Department of Youth Affairs and Sports na sinduna thas ki tang mapalgi Khumal Lampang Hockey Stadium da district ahum na saruk yaduna satharkiba Sahi 33 Makhagi Nupi Masagi State 11 Zen Hockey Tournament ngasi loisenkre loisenbagi thoramda Department of Youth Affairs and Sports ki Joint Director KS Pramoda, District Youth Affairs and Sports Officer Thaubalgi I Purnimasi, Imphal West District ki NG Motilan, Amadi Sandel District ki GA Sitaranjan Sharamana Thoramba Pusing Oiki. Sahi 33 Makhagi Nupi Masagi ngasi sanakhiba aroiba match ta Thaubal District represent toriba Career Residential Academy Thaubalna Nungchup Imphal Sagol Tongbabu Gold Mafal amada maithiba piki Sahi 35 Makhagi Nupa Masagi aroiba match ki sanakhibada Career Residential Academy Thaubalna BM High School Sandelbu Gold Nifal Sinoda maithiba biduna tournament asigi champion oikhibani Makong mathang taraba team singda thoram mapu singa trophy sing piduna pungning thawatki Kundrakpam Football
Imphal East District Football Association Sinduna Mamang Thagi Tang Kunma Thudigi Team Tarana Saruk Yaduna Sathariba Maharaj Kumar Gharnendajit Memorial Super Division Football League Tournament ki ngasi KC Ground Kundrapamda sanakiba ahanba matchta Nipso Kaibi amadi Upa Kyangbai goal ahum sanaduna draw satkre Nipso Kaibi gi goal singadu o Amarjitna match ki Kunthromdu Suba amadi Nipumanga Suba minute goal ani sanki atopa goal aduna AK Kainingna match ki Kuntaruk Suba minute sankibani Upa Kyangbai gi goal ahum aduna Bornatna match ki Yankai Humdoi Suba amadi Humpumari Suba minute goal ani Borisna match ki Humputaruk Suba minute goal ama sanki match asida Nipso Kaibi gi sanaroi thoiba amadi Romesta Center referee na yellow card piki league asigi ani suba match ki sanakibada PYA Kairangna 11 Star Sporting Union akampatpu goal ahum amada maithiba pikre PYA Kairangi mai papogi goal singadu NG Bungona match ki nifumapal suba madi humputara suba minita goal ani sanki atopa goal aduna side wahaina match ki kunmathoi suba minita chanduna match asi mai pakibani maiti orba 11 Star Sporting Union akampat ki amatangarba goal adu and Ramesna match ki nifutaruk suba minita sanki match asi dasu 11 Star Sporting Union akampat ki sanaroi L series Sobhamani amadi PYA Kairangi sanaroi L Jacob the center referee na yellow card piki Amaromda association asina sinduna ground asida mamang thagi tang kunmanga tagi team mapal na saruk yaduna sathariba Moirang Team Ibobi Memorial First Division League Football Tournament ki ngasi sanakiba match ta Nesu Khuraina MSGAU Hata Golapatibu goal ani sinoda maithiba pikre Nesu Khuraigi mai papogi goal ani du Krishna Kantana match ki 23 suba madi N Rebantana match ki humputra mapal suba minita chanduna match asi mai pakhi match asida Nesu Khuraigi sanaroi S Rohit amadi Ronaldo da center referee na yellow card piki hayeng match leiroi Shanghai Football Imphal West District Football Association Sinduna SKYC Ground Awang Sengmaida Team Nepal na saruk yaduna mamang thagi tang tarani thurigi sathariba taratare suba S Birendra Singh Memorial Super Division Football League ki ngasi sanakhiba ahanba match ta Sikal Lelong Sajingna thau thangmaibanbu goal ahum anida maithiba pikre Sikal Lelong Sajingi mai papagi goal singadu TS Herojitna match ki kuntramari suba madi humputara 3 suba minita goal ani sanki atopa goal aduna S Netrajitna match ki yankai 3 suba minita chanduna match asi mai pakhi maiti khiba thau thangmaibangi goal ani adu S Budhachandra match ki humpumapal suba minita goal ama atopa goal aduna Sikal Lelong Sajingi sanaroi Ice Romario na on goal oina match ki humputaram humdoi suba minita sanki League asigi ani suba match ki sanakibada BMSC Tabungkhokna Manipur Police Sports Club pu goal ama sinoda maithiba pikre BMSC Tabungkhoki mai papogi goal adu Peter Signing Thangna match ki kulumdoi suba minita sankhibani hayeng match leiroi Bishnupur Football District Sports Association Bishnupur na sinduna thasigi tang tara mathurigi team taramari na saruk yaduna mini stadium Bishnupur da sathariba ahum suba NPSC Memorial First Division Football League ki ngasi sanakhiba ahanba match ta LFC na BFA bu goal ama sinoda maithiba pikre LFC gi mai papogi goal adu Priyasan na match ki kunmanga suba minita sankhibani ani suba match ki sanakhibada FC Moirang na CYC Sinikol bu goal tare sinoda maithiba pikre FC Moirang gi mai papagi goal singadu Sundarna match ki nifu suba yakhai nipal suba madi marifu tare suba minita goal ahum sanki atopa goal mari aduna Momochana match ki kuntare suba madi yakhai mari suba minita goal ani telhaibana match ki yakhai manga suba madi humputra humdoi suba minita goal ani sanduna match asi mai pakhi hayeng YWO Bishnupur amadi Ilsa Naran Senaga sanagani ani suba match ta UKCCL Oinam amadi GDC Tinungaiga sanagani Chandel Football Sangning Youth Cultural Club na First Division Football League ki champion oikre District Sports Association Chandel na sinduna Liwa Sarai Football Ground da sathariba First Division Football League ngasi loisankre ngasi aroiba numit ki sanakhiba match ta Sangning Youth Cultural Club na Liwa Sarai Youth Club pu goal ani amada maithiba pikre Sangning Youth Cultural Club ki mai papogi goal ani du J Haipia amadi KS Burning Khamna match ki taratre suba madi humpu suba minita chanduna match asi mai pakhibani maiti orba Liwa Sarai Youth Club ki amatangarba goal adu R Mitchell na match ki nifu mapal suba minita sankhi match asida Sangning Youth Cultural Club ki sanaroi
KI Samuel Amadi, Liwa Sarayut Club ki Sanaroi, CR Phamrantinda Center Refina Yellow Card Piki. Ngasino magi inga sa pau lupisi. Ngasino magi aing asagi pauda ICAR Lampel Patagi Phangba Paugi Matung Ina Ngasigi Khwaidagi Sakhiba degree Celsius Kunmapal Dasmik Taru Khwaidagi Ingba degree Celsius Kunmathoi Dasmik Taru Nungshita Yauba Ising Manilgi Sang Ayukta Sada Maripumanga Nungtilda Sada Humputara Mathoi Wiki Ngasigi Nong Shukide Aroy Batamaru Bapau, Amukana Pizari. Wangkai Kendra ki Congress MLA Y Irabot, MLA from the resign to Duna, BJP the Yaukre. Irabot Kumba, Mui Bagi, lay from Congress Lady Haina, Taxa Bani Haina, BJP President Babananda Pongo Gray. Amadi. Chani Kuntrani Pansuba, I grew Hidongbagi Torungasi, Sakolban Bizoy Gubidagi, Tangapan Tangpukre. As the Power Mean Tabidi Basimbu, kind of Misery.